Angang hat payaning de go back Central Force haiba kholau kaya laudu na ngarang numidang lilong dagi lakhiba mairagi khongchet ama yumnam lekai da leiba Chief Minister Yumnam Khemchangi yumda thomjin naba honarakpadage security force ka chawnam ngakre security force ke action da khongjang kaya asok apan nangkre mairagi khongchet adu amuko MSF PLMPL Amova amadi kohar na luchinglaga lakhibane numidang pung nipan rom taba aduwaida lilong dagi lamthara kiba khongchet ado singjamai tamna haigalakibane lilong dagi singjamai fawbada leiba miyamna mathang khongchet adu da sarugya shilakpadagi singjamai dagi lilong fawbagi lambi adu mairangakta oina uki mashing yamlaba miyamgi maira khongchet adu singjamai yumnam lekai da leiba Chief Minister Yumnam Khemchangi yumtamna chatnaba hotnarakhe khongchet aduna singjamai chinga makong crossing yorakpada security force na makata na chatpa yara roi haiduna athingba pirakpadagi khongjang loising amade security force anigi marakta chawna muknaba thorakhe miyam adu control tongnaba hotnabada security force na tear gas cell amasung mob bomb kaya kaptuna miyam adu tankai ke security force na chatharaki by action aduda miyoi kaya asok apan yauki aduga khongjang loi kharaso ngaihak fajinduna thamloraba matungda amuk thadorake mairage khongche aduda sarukya kibi singjamai okram lei kaidage sanasam memtom bikaubi mashagi chahi yankai matoirom surabi nupi amade mahaki oi thangba makhongda tear gas cell na pandage fibam tina sok Ras Medicity da laikanari security force na chatharaki by action adugi paukum oina khongjang loi singe maikai dagi su nung langduna kut hanke maikai anigi marakta muknaba adu numidang pung tarangamathoi helaba fawba loishin kide singjamai dagi kakwa fawba da leiba tongan ba mafam kayada miyam amasung security force anigi marakta muknaba thoke Koishaunaraba miyamna singjamai dage kakwa fawbagi lambida security force changshilakpa thingnaba uwa kaya paishinki amadi lambida mai thabagi tabaksu chathake Indiana asimu tasin natakati akhoi miyam punabak kholaga women India ki mayokta ihoga makhan ki horani adu lena women Indiana akhoi ki state terrorism lekadabani aduga akhoi proxy war lekadabani adu lena ki terrorist sing aduga akhoi ki sud leba ki militant sing ama den sulim sing control tokadabani adu lena miyam ki hoji hor iho sing ase hen police wangla agani aduga central government sing Manipuri miyor mini chatha ase lasi ki miyam khamang ngamre maram aduna akhoi miyam na central crossing bo secret crossing kuta halwa se koi agenda ni government India miyor mini toga kuta lepo government sing ase sorto hai maru bini adu miyam si ki iho asna central ki government ko to bo no he akan khongjan sakshila agani habis budai thekyo